Mebys News and Information adom batarang nokjari. Manipur ki mafam ahum yauna leibak sen batungna Popular Front of India PFI Office leiba mafam chama henbada NINA red chathaduna front asigi volunteer chama sumna taruk henna fagat krehari. Haukiba ing nongyay matungpung ahumga minute kuntradigi hauduna leibak sen batungna NINA chathakiba red adugi sarukamoina NIA Imphal team amanasu lilong da leiba PFI Office ani amasung irong chesabada leiba office amada red chathaki. Ngasi ayu pung taraga mathoi fawba chathakiba red aduda PFI ga mari leinaba che sangsing amadi laptop na chingba polam kya fagat ki haidi. Red adu Central Paramilitary Force amasung mari leinaba District Police ki masing yamlaba team singna akan mamoongda ngaksen ki. Red aduda NIA gi team aduna mafam ahum aduda leiriba office sing aduda leiramba che sangsing amadi atay mari leinaba document kya seize tawki adubu mifa mipundi leikide haidi. Status gi lifeline oriba Imphal jiri lambi National Highway 37 gi Scotland da Ching chathaduna landslide thokpadagi Imphal lomdagi jiri tamna changkhiba amadi jiri vamdagi Imphal tamna lakpa gari sing chatpa yadabadagi lambi da gari kaya panduna leire loinana jiri romdagi changlakpa gari kaya Tupul lomda chatnare hairi. MPCC ki President MLA Meghachandra haikre Rural Development amadi PMGSY ki Makha da Ching District ahumda thabak sungsu suramdana lupa crore chahum henna thoklamle wafam asing asi Congress babanda pangthokpa pawmisinga unaba amada mahangna phongdokhibani. Mahangna makha taraduna thabak di sungsu sudana lupa crore chahum henna thoklamliba si khwaidigi chawba scam ni. Yamna fajakraba central scheme singi makha da lisingani taraga nipan dagi horaga Ching District ahum Chorchanpur Tamenglong amadi Chandel gi tungan ba mafam singda lambi thong semba yauna tungan ba scheme kaya gi thabakti paikhatana 0 oiduna sel singasi lokthokhlambani. Ching District ahumda thabakti sudana lupa crore chahum lom hena lokthokhlamba sinadi atopa district singdasu tawramgani haibagi thajabale. Sarkar asina asiguma scam basi CBI de sinaraga case asi paikhatpiu natrabadi aikoi yabangamloi. Chingi miyamna lambi phatre chawkhathorang amata tawramdre hairibasi achumba oire. Chingi district ahum asida khwaidigi yamna thabak paikhatlamlaga loisanba ngamdrabanina sel sing asi kadaida karamba uchi makhulda changkrabage kanagi account changkrabage natraga engineer sing account changkrabra MLA kana da changkrabage natraga karamba minister da changkrabage haibadu thigatpa chungani. PMGSY ki packet sing asibu monitor tawnanaba leiriba NQM kadaida chatkrabage anti corruption cell karomda leikrabage masi amuktang kupna thigatpiu hainasu mahangna makhatana phongdokhe. Lamdam asida leibaki damaktani haiduna lan horamba kaya makhoi masel machet tanarakpadagi masing yamsinlaktre. India ki mayokta wa ngangbinanaba mi leisilaktaba si lenga ki oinadi aphabani adubu aikoi masel gi marakta machet tanaduna hatnaba sida tongjari kanadano lengak pairibasing asisu miyamna sembani aikoi machel hatnabadi tawhoningde haina Chief Minister Nongthoman Biren phongdokre. Langol tarung da pangthokiba atwan abon maigi leikidabagi chai ama mapung pharakpagi thoramda wa ngangladuna Chief Minister na makha taraduna hai aikoi na pamli basi aikoi masel pangha ta hatnabagi mahai adura khulai paiba kangbu singna makhoi na ngami matagum tawningbata tawpati langani henjillaklabadi khulai paiba singi mathakta khulai paidaba singna haurakloi hainingai leite aikoi masel ikai khumnabaga loinana hingminaba mathokdai haike. School uniform set laga engine pan magari thaurakpa mahiroi sing phananaba Education S ke Commissioner Gyan Prakash na thokiba cherol amana khangalakle. Cherol adu da hai school ki campus wamada mahiroi kaya ama school uniform ningthina setana chathok chasin tawba thengnare masina chahi nauriba mahiroi sing adu da pamdaba thodok kaya marum thokalakna bagi macha koigani loinana school tamliba mahiroi sing asi ayambana chahi taragani pan gi makha da leiba ngakta oi makhoi ayamba driving license paibagi ayaba leitre. Police Department ki maikedi ki uniform setuna gari thaurakpa ubasing ningthina check tobiyo. School ki matam loidringeda campus ki wangmada thorakliba mahiroi sing asibu laksinba ngamlanabagi damak school authority ki maikedi ki parade khudingi attendant logadabani chada humudra manga yongna school kadabasing makhal amatagi examination da saruk yahanba yaroi. School ki maikedi ki su
ID card ningthin isu tawgadabani oja amadi non teaching staff singsu school gi matam lojri fawba campus manungda leigadabani mahairoi singna school na piri bachatna kanglon sing inba ngamjagadi makhoi gi mama mapa singda pau fawgadabani hairi Meitai bu scheduled tribe list da chalhalu haina scheduled tribe demand committee na lisang sena chathaduna lakpa democratic oiba khongjang singda lengangna hauzik fawba wafam amata phongdoktaba si democracy bu khonggauna bani haina lawi maramasina maheu langpok yawba akanba khongjang jangsinanaba miyam sem sabiro haina SDDCM gi youth wing gi convener namoirapam edison apel tawrakle haukiba August 13 tagi hauna SDDCM na sinduna leptana chatharakliba wakat mifamgi sarugomoina ngasi khurai soibam lekai wangki khunongdo pangthokiba wakat mifamga mari lenana edison na Makha tan hai committee asina lisang sena democratic oiba khongjang sangchinduna lakpa sida lengangna tumina leisaliba si maheu langpok yawba khongjang sangsilakna ba jebau thabani haina lawi maramasina lengangna pamliba makhal gi khongjana si lakliba October thakai sangsinba horagani maramasina miyamna khongjang asigi damak sem saduna leibiro haina mahangna Makha na phongdokhe Afghanistan ki konungda thokiba pokhaibagi thongtok amada yamdrabada meoi 3 sikre amasung atopa meoi 13 sokre haina Taliban officer lamana phongdokre Kabul police chief ki damak Taliban hapa wangangloi Khalid Jadran gi matungina city adugi nongchuk thangba Dehamjan lekai de leiba restaurant amada thongdokadu thokibani Pokhaiba gi maramadu khangnanaba team mama mafamadu da thunglakre haina mahangna Makha taki Pokhaiba du soibadegi thokiba thongdok amara natraga attack amara haibadu police na haikide Afghan city singasi karigumbada mafamdugi Islamic State group affiliate ki pandam oi restaurant adugi mamal hongba aduna maram oiduna senthok nemba sinmi sing amasung lairaba miyamna pamnaba mafam amani haina mafam adugi miyoi sing amasung workers sing aduna haiki Pokhaiba aduda sikiba sing adugi manungdagi amadi mafam aduda photography ki dukan amada thabak toba naha amani hairi Taramanga suba Manipur State League amasung ani suba AMFA Cup 2022 gi match sing tha sigi kungataruk fawbu yaithokle Khaman Lampak Men Stadium da AFC C Diploma Courts Module 2 pangthokadaba du mafam phangdabadagi artificial turf ground lamlong thongkhongdo ina pangthokadaba maramna tournament asi yaithokpani haina AMFA na thadorokpa cherol amana khangalakle Nakala maromda AIFF ki president Kalyan Chobe yaurga tha sigi kungamanga gi ayupung tareta artificial turf ground lamlong thongkhongda grassroots level ama pangthokadori masigi damak grassroots center singna angang kun tharak nanaba state association asina Makha na phongdorakle